Corruption gi haurak pamase miyam gi mihut sing nate miyam ni corruption muthat se hairabadi mikhalda sel lauraga isagi bot lukmaida hablaga yonba hanalep yu haina manipur gi maming leraba social scientist Dr. Danabil Laishram na fungdokre mikhal amasung maira paibi sing gi thodang haiba hiramda nongchup Imphal Palem ima apun balob Nepal na senduna Manipur Press Club ki thangjing hall da pangthokiba khana naingnabagi mifam amada wafam ase mahakna fongdokhibane mahakna makha na hai leibak amagi democratic structure ama semgatpagi ahanba khongthang ase mikhal haibase leibak asida leiriba mipum khudingmak ki mihut khallaba matung makoina miyamgi mahut silaga leibak ase ngakadawribane adubu laibak thebade ngase aikhoigi leibak asida chathariba mikhal asidi piba amasung lobada yumpham oiba democracy gi wahantok yaudra mikhal ni haibada haiman bathokloi mikhal haibase yamna luba democracy gi process amane masi aikhoina lain lofom thokte miyamgi pangal pumnamak mikhal pangthoktuna mi amada sinagadawribane aikhoina mihut oina khaliba mi aduna lebak miyamgi damak thabak tawraklabadi lebak adu chawkhalakani aduga karigumba mihut aduna miyamdagi nathaiduna masagi oiba mawongda thabak tawraklabadi lebak adu maninglomda halakani masida lalibasi kanano haiba aikoi munna khanthase mikhal matamda miyamna chathok thaktok khiba sel loduna isagi hak yon khiba kaya aduna hayeng mikhal mai pakraba matungdadi masana ting khiba senfam adu hanjinana ba honarapa tabane miyamgi chawkhat thorang miyamgi chakthung matlak patabane mikhal ase lalonbo oina khallaga mihut oiraklabanina mahakkisu sendong lawba yaba mafamda huralakpa tabane mikhalda changkiba sensing adu hanjinaba thabak lawbada promotion da transfer posting da senja thumja tawrakpa tabane masina leba ase kangkhong chaiba leba ama haibadu masana oirakpa tabane asigumba karab oiraba system ase semdokpada lairoi adubu semdokse hairagadi isagi leitalairaba khaktagi khalaga vote yonthokpiganu sel yaudana afaba mida vote pibiyu haina mahakna haiki Ngasigi tharam aduda Nepalgi President T.H. Ibeyaima, Nupi Samajki President T.H. Ramani, Amkilgi President L. Nganbi, Tami Chingmigi President Y. Mumon Amadi, Laimakongi President M.C. Ritana Athoiba Mitunglen Singh Oina Sarugyaki. Laugi babi sado moizu kukhata bayadaba. Aduna akoida lak sum pisado yen bagi crore darakun tingbado bot ka baga moizu dum khomjalakani matang aduna lambi thong kari farak amta farwai ko adagidi thabak lobada paisa chai haba amta yengbiyo MLA mantri mayam mayumda yu umta sapiyo numit gudingi laiba mayam sina jinga kupiyo yum isa luhongbagi pot on pot pangbiyo isa mingchan mangamdre nabagi hidak laiba ngamdre laiba mayam sin nungti ki pisa pina chahi mga laktoi ni ko nungti ki pisa pi doini kilo pisa charo doini chung kopna thiru di moi pisa chari ji sadra di kai pi ngam doini akhoin chali natro kedo khoi chalu doino kedo khoi hayo doino